Indian Army gi Maha Regiment na Gwaltabi area da Chathakhiba Thouong adu AKANBA MAONG da Condemn Tou-I HAINA Coordinating Committee on Manipur Integrity Cocomi gi IPR Subcommittee gi Convenor LAIKHURAM JAYENTA na THADORAKPA CHEROL AMANA PHONGDORAKLI CHEROL asina hai Thouong asi yamna maram chadabaga loinana Chahi anirom gi mamangdagi Manipur thugaina ba honarakliba sing asigi agenda ga manaba Thouong ama oirakli ngasi DIPR na sinduna Sirulili Festival 2025 ki Paulo Bachatkiba Paumi ki team amada security personnel sing aduna Manipur State Transport ki bus ki banner adu khumjinnaba khangalakpadagi Paumi sing adu amatta oina mafam adudagi Imphal halaknaba warep laukhibani aduga lanai gari neklaga Imphal halakhibani Indian Army na Chathakhiba Thouong adu state asigi mai sokhan badanatana administrative authority da singnabani lamdam asigi miyam ngak senaba deploy tawriba personnel sing asina Chathakhiba Thouong aduna miyamna makhoida thamlamba thajaba pumnamak manghalle Thouong asina Manipur asi Lonthok military rule gi makhada lairabara haibasi hangloidabagi maram leite state ki directive amabu Indian Army na phongna violate tawkhiba adugi maram miyamda khanghan phamthoi thodok aduda chenaba singi mathakta mari leinaba authority na action lokhatkadabani hiram asiga mari leinana amju yauna state asigi working journalist community na laurakpa action amadi warep singda Cocomi na mapung phana saugatkani Tangkhul Phurupki ichil inaw singnasu thodok asi achamba thodok ama oina lobagi mahutta yalho Phurup singi marakta sagalakliba apunbagi saktamda yakhai thingainaba honarakpa Thouongni haiba khangbiyu oirakliba phibam asida aikoina tuminna leishinbagi matam natre Cocomina hiram asigi matangda kaidonglungda tuminna leishiloi hainasu CHEROL asina makhatari